Civilisation ki Maton Lomba Haibasi Meemandraba Shing Da Mateng Pangningbagi Wakhallon Lakpaduni HAINA LANGTHABAL SC MLA KARAM SHYAM na PHONGDOKKHRE Wafam asi Rotary Club of Imphal, Rotary Club of Polo City Imphal amadi Spastic Society of Manipur na senduna ngasi pangthokpa International Day of People with Disabilities ki thoramda mahakna phongdokhibani, amplifying the leadership of persons with disabilities for an inclusive and sustainable future haiba thimda Tapokpi Bazar da leiba Spastic Society of Manipur gi campus ta pangthokpa thoram aduga mari leinana MLA Karam Shyamna hai normal miyoi amana tawbang amdaba thabak kya disabled singna tawbang kaya ama lairi punsi haiba asi singna ba kya na thali disabled oiraba singna thengnari ba khudong chadaba sing asi normal miyoi singdagi saruk yamna heli normal miyoi amadagi tadana khunai asida mafam makanba ngamliba disabled miyoi singi thongna amadi khangkanba asi yamna fidam ningai ni khunai asina disabled sing ngaklo amadi makoi bu thak wangna pukhatna ba hotna ba mathok tai disabled singi oina chapchaba political voice ama puthokna ba disabled singi maraktagi miyamgi mihul hojik fawbugi oina state asida leitri haiba asi achumbani disabled singi maraktagi miyamgi mihut thorak trabasu mahakna disabled singi kholawgi damak lepli miyoibagi punsida khwaidagi maru oiriba asi miyoiba singi thogal toba asini awana taraba sing mateng pangba haiba asidagi henba athoiba thogal amata leite disabled oiraba miyoi singnasu pukning sonthabiganu aikhoi chawthokna hingsi aikhoi Meemandraba ama oiragasu aikhoi bu mateng pangbinaba miyoi kya lairi haiba asi kaugumsi normal oiba miyoi singnasu Meemandraba sing ngak senduna makoi bu ikai khumna si disabled oiraba miyoi singna khunai asida piriba khudol sing asi aikhoina kaufom thokte haina mahakna makha takhi akoi karigumba masak nai ro misak ama oiragasu ai disabled oiragasu ai isana yamna chawthok chamaga loinani himbunga mido adu nangina gunne adu ngamgadabne ai himba kai ro jona koi basically handicap khro oiragana dependable di oitai adu mateng pangnana mi mayam leina adu ngasai gi sikha jemge imana mana mamitagi mapi taraga mamana magi mateng panggi wari libada mangun na pawri ba emotion akoi panggalukan ba akoi ati lady sinse normal people sinse na boy ko da mateng Pangningbagi Wakhallon lo la aba matanda akoi civilisation je thak yo le nang lawgaduri aduna akoi madugi Wakhallon lai si boy bung si mateng pang si ang bathak ta any department boy yawana taragada tra top Wakhallon amada boy nang ta dai ta lawina ngasigi thoram aduda tongan ba sinfam singda masak thokpa thabak pangthokpa ngamlaba thoidok hindokpa disabled person singda certificate piduna ikai khumna khi loinena thoram aduda disabled singna tongan ba na ki oiba jagoi segi thoram sing utkhi thoram aduda LANGTHABAL SC gi MLA KARAM SHYAM Rotary Club of Imphal gi President Sarat Chandra Fizam Rotary Club of Polo City Imphal gi President Soviet Ilangbam amadi Spastic Society of Manipur gi Secretary Laishram Tokendra Rikina mathang sitna Chief Guest of Honor amadi President oina saruk yakhi